Mori Saudi Manunda Santu Haida Kondaraga Mori Matanda Hayatum Mori Saudi Manunda Ani Subra Ekoi Sina Atubu Matanda Hamu Aku Wina Haida Kadeshi Kamautai Kuri Amukuni Singage Kare Aina Sikumbiu Manipuri mana Delhi Satuna Leribe MLA Singh Delhi Satuna Leribe MLA Singh Ayatul Mari Faruqi Manunda Sambiyu Delhi Satuna Leribe MLA Singh Ayatul Mari Faruqi Manunda Sambiyu Mahere Hata मेरे हक में से नबा मेरे हक में से नबा मणिपुर की सतम कवैपाई माना ngasi akoina ngasi ki protest ase akoigi Manipur ima leibak se mina loukhidore kukina loukhidore haibagi akhoi protest tawjabani aduga akhoigi hauraiba isa sing mama akhoidigi ayaba lauraga Delhi da leiba ngakpiriba sason paibiriba khoiding maksina ngakpa ngamdabadagi angang oiraba chhatra singsina salaga youth singsina salaga Delhi da Modi ji unagani hena sapi hiba isa singdo ngasi MLA mantri singsina Delhi da akhoi nathairaga leiraga khara amana Manipur da leibiri ba mantri MLA singse Congress ki waigara BJP ki waigara vote kariba MLA mantri mandon singsina sapi raga hayeng gi pung mari bogi manungda sapi gadabani karigumba sapi da batargadi akhoi makhan makha kaya gi khongthang satharagani isa singindamakta akhoi pambom tingi aduga ima leiba gidamakta Nokjariba isa nupi sati janupa yamna kacho khangjata ba isa jingdo miya tina miwat minai tina wat biraga ngasi mato kaktana harki basa lenga pai ba biren ki sarkar sina ngak pangam dabdagi isa jingjira ngasi Delhi da chatna ngasi mapi mapa oi ba singira chatta badagi una ba chatna ngasi tawiri aduna mama oi ba koina isa gi da mutta pambom tingna lairi Iyombu Manipurbu mina lauge haraga ngasi nathai dana makoina kina lari kari gi damak tono pacha kaya pami akhoi gi pulau akhoi sibe kite akhoi halolau ngasi jut ki Manipur jolo Manipur na chelli ba langi ba khuding makse akhoi na pangbom ting na support taw na yaujari hadana ngasi gi media gi thongda ai hang na mane baibam chingwang gi oina akhoi gi ima ibn singna thamjari haibe wafam ba che ai loisanjarage si haraga
Thank you.